मरिंगी यनबा खोंगनेम्बना लाकना लाकना खोंगलगा अतियागी पुंगलोन लेपलिबा लोइबा नाइदबा चैनागा पुंसिगा मरुप ओइरिबा थमोई पलना लुमसिरा पुंसि लंबीना हेनसिरा लुमलबा संसारगी चिदाइदा लुमलबा थमोई खोंदुना पागल सोलबा वाखलगी बिचार ngairi ngasiso मपादु बीपी वांखत्तुना हॉस्पिटल यौरुई हाइबदुदी चुमलम्मी फमुंगदगी हौगत्तुना लेरंबा अदुदा सना इबेमा असोनबा मपाबु हुंदोकलंबगी मथंता अमुक वारौजरे मचेसु नुपा मयुमदा मिसी मिना यावबा मरमना हंदक मरक खंगचिन हेक चिनसनखी लाइजा अमदी चावबना चाखुमदा लेखिबगी तांजा लौरगा रोकी अमदी नंदराज खक्ता खादुदा लेरी नंदराज तो मचादा वा ngang नहानदगी मैराबगी नागता लेरुरिबनी खंगी मसा ngamdabagi खुदोंग चाबा लौरगा मा तुमिन्ना लei अदुबु रोकीना मागी सेबा तौदुना मनाक्ता लेंगदना लेइबा उबदा नंदराज खोंजेल तपलुप कौरई रोकी नुपादुसो नंदराज की फमुंग सेमदुना लेरंबदगी तमना चंगसिलकलगा खुम्मी ताकबियो पपा नंदराज रोकी द मुन्ना यिंगलई नंगसी ऐगी मरुप की हेक पोक्सब मसा नत्ते खंगलबसो अखोइना नंगबु यामना नुंगसी हाइबसी नंगसु खंगबा नत्रा रोकी इंगना नोई नसा खंगजे ऐगी अपोकपा इपादो युदा लाइसुखिबनी इमा अखोइ अनीबु ओटपा याबु अलमलगा सीखी अदुबु पुक्चेल चावबा ऐगी बाबा कुंजोना ऐबु मचा सकना योक्पिबनी अदुगा पपानसो ऐबु युमसिगी मी अमगुम ट्रेट तौबिबा ऐ मुन्ना खंगजे इमा लेइतबगी अवातपा लेहंदना ऐबु इपा अनीना सेंबिरकपनी नंदराज नोक्लदुना रोकीगी मखुत्ता पाइरई मदुनी मदुमक्दा ऐ ngasiदी नंगोंदगी लमन थौगे नंग इपादा सोइदना पियु रोकी तपना नोक्लगा मकोक्तो नोमी नंदराज थोंगलोमदा हाइफेट यिंगलगा तपना मखा तारई नपा अखोई अनीगी अरोनबा पुमनमक अमदी कंट्री असिगी येकनबसिंगी मरक्ता अमा ओइरिबा राघव अखोईगिदी थवाई ओइरिबा अमदी अखोईदा नत्तना अखोईगी इमुंग मनुंग तुमना मांगहनबा ngamba secure drive अदु ऐगी इसा सनादा लई रोकी ngakna yinglei नंदराजना करमना खंगलमलिबनो खल्लुबदा मा मकोक ngawrakle अदुबु नंदराज रोकीगी मखुत्ता हेना चेना पाइसिलगा हाइरई इकुई कुइदना नखोई अनीगी लुहोंबगी मतम लेपकनी मतम लेत्रे रोकी नंगनु उपाय तौदुना सनागी खुद्दगी ड्राइव अदो लौरगा नपा इखोई अनीदा सिनो राघव की मनाव नुपा मलहोत्रा इकुई कुइदना इंडियादा थोंगलनी थंगनबा मिकुप्ता मणिपुर से योरकनी मा कुइना लेरोय कंट्री असिदा मा मिरोनी मरम असिना ड्राइव अदो मागी मखुदमुक्ता चक्सिना सिनखिगदबनी रोकी नतै ननाव ओइरबदी अरोनबा पुमनमक हाइनगनी हाइबगी असादो थमलगा ऐना नंगोंदा हाइरी नंग सनाबु थेमु रोकी इंगाव ngawre अफबा माइथोंग उत्तुना लेइबना मिकुप अदुगी असावना फोंगनु उट्लुबा याद्रे मरम असिना तमना नोक्सिनदना नंदराज की खुदपो माना अमुक पाइसिलई वाबिरुनु पपा नचारेरिसिदी सना थेमबगिसु खंजनबिरुनु पपागी अपाम्बदी मासु याफम थोपनी ऐ तपना वारी सानगे पाइखोमना पिरंबा आइडियादुमक पिरकपदुदा रोकी खरदी चिंगने अदुबु करीसु हाइरुद्रे नंदराजना वा मखा ताद्रिङैदा थोंजलदा नुपा अमा लेपलरे नुपाद उबदा नंदराज रोकीदा तपलब हाइरई चलो चलो सनादो चाखुमदा लेरमगनी नंगसु ngaraangdagi कोचेन चेनबदा वारमलनी नंगना चानिंगबदो हाइरगा माबु सेमहल्लो नोकमी हगोत्ख्रे रोकी माना थोखिबगा नुपा अदो चंखिबदो हाइपेट यिंगलमलगा मखादा कुमथकी नुपा अदुसु प्रपप चंगसिलकलगा तहा नासुन पिकना हाइरई सर समीरगी मीना मुंबईदगी थारकपा पाउदा मैराबसी होजी मणिपुरदा लई हाइरी
अथुबदा मसक अमदी असेंगवा ममिंग खंगनबा होटनरके हाइदुना पाउ पिरई। नंदराज मखुत अनी पुनसिनरगा थबाकता थमलगा वाखल हाक खल्ली अदुगा तबलब हाइरई। मदुगी मतम लैत्रे मखोइबु गाइदुना लैरबदी अखोइदे हेना सोइरकपा याय। अदुगी सरुक ललिता थियु। ललिता फंगलबदी असेंगबा इन्फॉर्मेशन सोइदना फंगनी। एनी काइंड ऑफ थ्रेट सिजनदुना ललिताबु किहल्लो माबु फंगनबा थियु। नुपादुसु होय सर हाइरमलगा कादुदगी प्रपप थोख्रे। मियामगी ममित्ता अमदी मागी इमुंग मनुंगदा रिटायर ब्रिगेडियर नि हाइदुना उच्चाइरबसो मियोइबगी ग्रिड हाइबदुना सीद्रि मखै इसादा नप्तुना लैबना नंदराजु ngasi फाउबा मागी मियोइसिंगा खुच्चेना समनदुना लैरि। मखारोमदा अमुक येंगलकपदा सना इबेमना एंसांग चबुल अमा सेमलेबदु ओबदा चावबना लेपतुना येंगलगा हाइरई। सना यामलिनी सेमलिबदो मी अहुम मदे खक्ता लैबा इमुंगसिदा एंसांगदु यामल्ली। सना इबेमा मथौ तौना तौना खुमलई। हॉस्पिटल द सुपोगे तौबनी कका यामबुंगदो युंगी मथेल चादबा कुइरमलनी। चावबसु मैराबबु निंगसिंगलई। नहानगी थौदोकतु हौजिक फाउबा लाइजदा खंगनद्री। अदुबु रोकीना सुम नक्सिलकपा अमदी नंदराजना मचाबु लुहोंगबिनबा कन्ना सिलकपा असिदा चावबु नुंसा थीरे। बुरुंग बुरुंग सौरिबा चाकतो ओलंबा खाबैदो नाकंदा तपना थमख्रगा चावबा सना इबेमदा ओनसिलई अदुगा तबलब हाइरई। इबेमा सना नहानगी अहिंगिदो सुमदौबनी। वारीदो करीनो खन्ना लाइजना येंगलकपनी। अदुबु चावबना मखा ताद्रिङैदा थोंजलदगी रोकीना खंकौ कौरई। सना इंसांगदो खरा चंबा चासिको। सना इबेमदो हाइपेत्तमंग नोक्लमलगा मथौदो तौख्रे। रोकीना चंगलकपगा डाइनिंग चेयर अमा चिंथोक्तुना फमखिबा अदुदा चावबा चिंबालदो तपना उमसिनखि। सोमदना बोय अनाबा हंगबा लाकपनी। अदुबु अनाबदी लैरमद्रे। मोकलोमदा लैखि हाइबा पाउ ताइ मरम असिना चंगक्तुना गाइरी। लियो लैरमबना माना चंगबदा अथिंगबा पिरक्ते। लियो सुमाबु थनमलगा मैराबगी नाकता चटख्रे। मथंदा का अदुदा लैहौबदा बोय मफम अमदा चंगसनदुना फमदे। स्पेशल वार्ड अदुगी का सिंगदो तपना तपना चतुना येंगली। चना चना खल्ली। मपानदा लैहौरिबा नुपासिंगदो मैराबबु संगलिब्रा नत्रगा गागलिब्रा वहंगदो हंगफम लैते वाखलदा चुमनता खनमनी। कागी अकोइबदो चना चना येंगी। यामना नाना लै हिंगबदा चंगबा पोचैसिंग नतना अतोपा हेनबा अमत्ता का अदुदा उदे। अदुबु बोयसु बोयनी इचम चंबा मियोय अमदी नत्ते। मागी वहंगी पाखुम ओइबा याबा करिगुंबा अमा फंगलबदी खंदुना तपना तपना चतुनी येंगी। अदुबो ओना तैनबदा थमोय ओइना काइरे। मदुदी थंगनबा रूमगी सोफादा थोइबीना हेक पाइबा स्टबडोलदो लैरम्मी। मदुदसु नतना लाइजगी इनफी अमा सोफागी नमयांगदुदा यादुना लैरिबदो उबदा बोय थमोयदो मची खजक्तंग लेंगी। अदुबो खोंकाप मतुंग हल्लगा लेपख्रबा थमोयनी अमुक मफमदुदा हंजिल्लरोय खल्ले। खन्न खन्न चंगसिलकलगा थोइबीगी दोलदो ता पाइखटके तौई। अदुबु कदोमदगिनो लिंदा प्रपप चंगसिलकलगा मान ओइना फट पाइखटली। साहोमदुदा नुपादुसु येंगलकपनी। लिंदा लेपतुना लैरम्मी। हराव हराव कौरकद्रा खल्लुई। अदुबु लिंदा बोयबु अनवांटेड गेस्ट अमगुमना याम नुंसीदना हाइरई। अनाबा हंगबा लाकपगी मिंगदा अतोपा मरमगी लाकपा ओइरबदी चटपिख्रो। अदुगुंबा गेस्ट की चौकरी मफमसिदा लैते। बोयदु नोंफेट तौरई। दा बोय अदुअदा कनागा लाई कमदौरी हंग्रिङैदा हाना हेक्ता लवाइसिदगी लाक्थैने। लिंदा खुमदे चंद्रिंग लेपतुना लै। बोयसु लिंदागी मखुत्ता पाइरिबदो येंगलगा नोकपदो हंजिनख्रगा मखा ताइ। फजना थंबियो इचा थोइबीना पामना सानजबनी। सी हाइरमलगा चटकदबगी बोय ममाइदु लैथोखी। लिंदा तहा तहा इपेन पेनदना हाइरई।
ꯑꯗꯨꯛ ꯅꯨꯡꯁꯤꯔꯗꯤ ꯐꯥꯔꯒ ꯅꯅꯥꯛꯇ ꯊꯝꯕ ꯀꯩꯗꯧꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯤꯔꯗꯤ ꯃꯃꯥ ꯃꯆꯥꯗꯣ ꯄꯨꯟꯁꯤꯒꯤ ꯁꯦꯟꯅꯕꯤꯕ ꯀꯩꯗꯧꯒꯦ? ꯌꯦꯡꯅꯤꯡꯗꯦ, ꯄꯥꯡꯗꯕꯒꯨꯝ ꯂꯩꯒꯅꯨ, ꯑꯗꯨꯛ ꯅꯨꯄꯥ ꯊꯣꯛꯇꯕ꯫ ꯕꯣꯏ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯇꯣꯛꯂꯒ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯃꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯛꯆꯒꯗ꯭ꯔꯥ? ꯄꯛꯆꯔꯣꯏ ꯂꯤꯟꯗꯥ, ꯄꯛꯆꯗꯕ ꯅꯠꯇꯦ꯫ ꯃꯥꯕꯨ ꯐꯥꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕꯗꯣ ꯑꯩꯒꯤ ꯒꯠꯅ ꯌꯥꯗꯦ꯫ ꯂꯤꯟꯗꯥ ꯁꯥꯎꯅꯤꯡꯕꯅ ꯐꯨꯟꯒꯠꯂꯕ ꯁꯣꯔꯗꯣ ꯍꯣꯟꯊꯅꯕ ꯍꯣꯠꯅꯩ꯫ ꯕꯣꯏ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯅꯥꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕ, ꯍꯣꯏ ꯅꯪꯒꯤꯁꯤ ꯑꯐꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯤꯟꯗꯥ, ꯁꯅꯥꯗꯤ ꯑꯇꯩ ꯅꯨꯄꯤꯒꯨꯝ ꯂꯩꯔꯥꯡ ꯄꯥꯝꯗꯦ, ꯇꯤꯡꯈꯪ ꯈꯟꯗꯨꯅ ꯍꯦꯛꯏ꯫ ꯂꯩꯔꯥꯡ ꯑꯃ ꯈꯜꯂꯕꯁꯨ ꯃꯥꯗꯤ ꯀꯨꯁꯨꯝꯂꯩ ꯈꯟꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯪꯅ ꯁꯤꯠꯄ ꯃꯥꯂꯪꯕꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯃꯥ ꯍꯔꯥꯎꯐꯝ ꯈꯪꯗꯦ꯫ ꯁꯖꯤꯕꯨꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯁꯅꯥꯅ ꯄꯥꯝꯃꯤ ꯂꯤꯟꯗꯥ꯫ ꯂꯩꯔꯥꯡ ꯊꯛꯇ ꯑꯣꯟꯕ, ꯁꯝꯂꯥꯡ ꯈꯣꯡꯒꯠꯇꯨꯅ ꯁꯥꯟꯅꯕ, ꯑꯊꯣꯠꯄ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯑꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯃꯣꯏꯗꯣ ꯁꯅꯥꯗ ꯄꯥꯟꯗꯦ ꯂꯤꯟꯗꯥ꯫ ꯂꯤꯟꯗꯥ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ, ꯆꯨꯝꯅ ꯌꯦꯡꯕ ꯅꯠꯇꯦ꯫ ꯕꯣꯏꯒꯤ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡꯕꯨ ꯎꯔꯒ ꯃꯥꯕꯨ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯤ꯫ ꯃꯥꯅ ꯌꯦꯡꯅ ꯕꯣꯏ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯞꯅ ꯇꯥꯔꯛꯏ꯫ ꯆꯦꯂꯦꯟꯖ ꯄꯥꯝꯖꯕ ꯃꯍꯥꯛꯀꯤ ꯁꯃꯨꯗ꯭ꯔ ꯏꯔꯩꯒꯨꯝ ꯀꯟꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩꯒꯨꯝꯕ ꯑꯁꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯅꯤꯡꯊꯦꯝꯇꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯁꯣꯟꯕ ꯅꯨꯄꯤ ꯑꯃꯅ ꯅꯤꯡꯊꯦꯝꯕꯨ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯁꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯁꯅꯥꯕꯨ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯃꯣꯏ꯫ ꯃꯥꯏꯊꯤꯔꯕ ꯑꯩꯅꯤ, ꯍꯟꯖꯤन ꯍꯟꯖꯤन ꯃꯥꯏꯊꯤꯅꯕ ꯂꯝꯕꯤ ꯌꯥꯠꯇꯨꯅ ꯑꯩꯉꯣꯟꯗ ꯆꯤꯔꯣꯜ ꯇꯧꯔꯛꯀꯅꯨ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯕꯣꯏ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯃꯨꯛ ꯆꯞ ꯂꯦꯞꯂꯒ ꯂꯤꯟꯗꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯒꯤ ꯊꯕꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯂꯤꯟꯗꯥ, ꯆꯥꯕ ꯇꯨꯝꯕ ꯆꯥꯡ ꯅꯥꯏꯌꯨ꯫ ꯏꯁꯣꯟ ꯁꯣꯟꯅ ꯎꯔꯤꯕꯗꯣ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯏ ꯀꯥꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯟꯗꯥꯗ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯥ ꯈꯪꯉꯤ ꯕꯣꯏꯒꯤ ꯊꯃꯣꯏꯗ ꯁꯅꯥꯏꯕꯦꯝꯃꯒꯤꯗꯃꯛ ꯃꯐꯝ ꯆꯥꯎꯅ ꯈꯥꯛꯂꯕꯁꯨ ꯊꯃꯣꯏꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯥꯒꯤꯁꯨ ꯄꯤꯁꯛ ꯄꯤꯛꯄ ꯀꯤꯌꯔ ꯑꯃꯗꯤ ꯕꯣꯏꯅ ꯊꯝꯃꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯄꯤꯛꯄ ꯀꯤꯌꯔ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯑꯣꯜꯂꯛꯄꯒꯤ ꯃꯃꯤ ꯎꯗꯕꯅ ꯃꯥꯕꯨ ꯍꯦꯟꯅ ꯋꯥꯍꯟꯖꯕꯅꯤ꯫ ꯀꯨꯏꯅ ꯂꯦꯞꯂꯝꯗ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯁꯥꯟꯅꯄꯣꯠꯇꯣ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯊꯣꯔꯛꯄꯒ ꯃꯩꯔꯥꯕ ꯔꯦꯛꯁ ꯑꯅꯤꯅ ꯇꯨꯡꯗ ꯃꯥꯡ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯂꯛꯂꯒ ꯐꯝꯃꯤ꯫ ꯇꯦꯕꯜꯗ ꯂꯩꯔꯝꯂꯤꯕ ꯃꯐꯟ ꯕꯣꯛꯁ ꯑꯗꯨ ꯎꯕꯗ ꯕꯣꯏ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ ꯃꯩꯔꯥꯕꯅ ꯈꯪꯂꯦ꯫ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯌꯣꯛꯅꯅ ꯐꯝꯂꯤꯕ ꯔꯦꯛꯁꯇ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯋꯥꯔꯤ ꯍꯧꯔꯣ ꯍꯥꯏꯕꯒꯨꯝ꯫ ꯔꯦꯛꯁ ꯃꯈꯨꯠꯇ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯛꯄ ꯆꯦꯁꯤꯡꯗꯣ ꯇꯦꯕꯜꯗ ꯄꯣꯞ ꯊꯥꯗꯔꯛꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯅꯕ ꯂꯩꯕꯒꯤ ꯇꯦꯁꯁꯤ ꯇꯧꯕ ꯅꯠꯇꯦ ꯈꯪꯉꯤ, ꯑꯗꯨꯕꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯃꯩꯔꯥꯕ, ꯌꯨ ꯑꯥꯔ ꯗ ꯐꯥꯗꯔ꯫ ꯊꯣꯏꯕꯤꯒ ꯅꯪꯒ 100% ꯃꯦꯠꯆ ꯑꯣꯏꯔꯦ꯫ ꯆꯨꯝꯅꯇ ꯀꯦꯁꯀꯤꯗꯃꯛ ꯇꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯩꯔꯥꯕ ꯍꯔꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯃꯥꯁꯨ ꯆꯦꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯝꯂꯒ ꯇꯦꯕꯜꯗ ꯑꯃꯨꯛ ꯊꯝꯂꯒ ꯔꯦꯛꯁꯇ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯦꯛꯁ ꯔꯤꯖꯜ ꯈꯛꯇꯔꯥ, ꯂꯤꯒꯦꯜ ꯄꯦꯄꯔꯅ ꯀꯝꯗꯧꯕ? ꯔꯦꯛꯁ ꯇꯞꯅ, ꯃꯔꯨ ꯑꯣꯏꯕ ꯈꯔꯗꯤ ꯌꯥꯎꯔꯕꯅꯤ, ꯑꯃ ꯑꯅꯤ ꯋꯥꯠꯂꯤ, ꯃꯗꯨꯁꯨ ꯀꯨꯏꯔꯔꯣꯏ, ꯇꯞꯅ ꯇꯧꯁꯤ꯫ ꯑꯗꯨꯗ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯃꯩꯔꯥꯕ, ꯃꯇꯥꯡꯁꯤꯗ ꯅꯪ ꯀꯌꯥꯃꯨꯛ ꯁꯤꯌꯣꯔ ꯑꯣꯏꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯪꯒꯤ ꯈꯨꯗꯛꯇ ꯆꯦꯟꯖ ꯇꯧꯔꯛꯄ ꯗꯤꯁꯤꯖꯟꯁꯤꯗ ꯑꯩꯕꯨ ꯀꯣꯛꯁꯦ ꯆꯥꯏꯔꯦꯅꯦ꯫ ꯃꯩꯔꯥꯕ ꯅꯣꯟꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯁꯥꯗꯨ ꯆꯨꯝꯅ ꯐꯝꯃꯤ꯫ ꯁꯣꯐꯥꯗꯨꯗ ꯏꯔꯦꯟꯖꯅ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯔꯦꯛꯁ, ꯁꯪꯁꯥꯔꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯅꯤ ꯂꯩ꯫ ꯅꯨꯄꯥꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯉꯤ꯫ ꯃꯩꯔꯥꯕ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯑꯃꯅ ꯊꯃꯣꯏ ꯑꯣꯏ, ꯑꯗꯨꯒ ꯑꯃꯅ ꯊꯋꯥꯏ ꯑꯣꯏ꯫ ꯑꯩꯁꯤ ꯃꯍꯧꯁꯥꯅ ꯌꯥꯝꯅ ꯁꯤꯡꯕ꯭ꯔꯥ ꯈꯟꯖꯩ꯫ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯃꯃꯝꯗꯤ ꯂꯩ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯤꯡꯕ ꯋꯥꯈꯜꯅ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡꯗꯨ ꯉꯝꯂꯒ ꯂꯥꯛꯈꯤꯕ ꯃꯩꯔꯥꯕꯅꯤ ꯍꯥꯏꯕ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ, ꯈꯪꯗꯕ꯭ꯔꯥꯅꯦ? ꯔꯦꯛꯁ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫
ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯇꯞꯊꯔꯞ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯤꯡꯕ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏꯗꯣ ꯄꯤꯐꯝ ꯆꯥꯗꯅ ꯄꯤꯔꯨꯕꯅ ꯉꯁꯤꯗꯤ ꯑꯁꯤꯕ ꯊꯃꯣꯏ ꯑꯣꯏꯍꯧꯔꯦ, ꯃꯤꯍꯨꯜ ꯆꯣꯡꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯁꯤꯔꯕꯅꯤ ꯔꯦꯛꯁ, ꯑꯩꯉꯣꯟꯗ ꯄꯥꯜꯂꯤꯕ ꯊꯃꯣꯏꯁꯦ ꯑꯁꯤꯕ ꯊꯃꯣꯏꯅꯤ꯫ ꯃꯩꯔꯥꯕ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯕꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯩꯔꯥꯕ ꯈꯨꯝꯗꯦ꯫ ꯂꯥꯏꯖꯒꯤ ꯕꯤꯇ꯭ꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥ ꯃꯤ ꯑꯃꯠꯇꯗ ꯆꯤꯡꯕꯥꯜ ꯀꯥꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯁꯤꯃꯛꯅ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯐꯔꯦ, ꯊꯃꯣꯏꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯊꯋꯥꯏꯁꯤꯃꯗꯤ ꯑꯩꯒꯤ ꯑꯉꯝꯕ ꯄꯨꯊꯣꯛꯇꯨꯅ ꯀꯜꯍꯧꯒꯦ ꯈꯟꯕꯅꯤ, ꯃꯔꯝꯗꯤ ꯔꯦꯛꯁ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯔꯦꯛꯁꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯔꯤꯀ꯭ꯋꯦꯁ ꯑꯃꯒꯨꯝ ꯃꯈꯥ ꯇꯥꯏ, ꯏꯃꯥ ꯆꯠꯈ꯭ꯔꯦ, ꯄꯥꯕꯨꯡꯁꯨ ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯅꯈ꯭ꯔꯦ, ꯊꯃꯣꯏꯁꯤꯁꯨ ꯁꯤꯔꯦ, ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯆꯥꯁꯤꯃꯁꯨ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯁꯤꯔꯅꯤ ꯔꯦꯛꯁ꯫ ꯑꯩꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯁꯣꯔꯁꯤ ꯍꯣꯟꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ, ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯊꯣꯏꯕꯤ ꯂꯥꯞꯍꯟꯈꯤꯅꯨ꯫ ꯁꯅꯥꯗꯤ ꯁꯅꯥꯅꯤ, ꯁꯅꯥꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯕꯨ ꯆꯨꯁ ꯇꯧꯔꯣꯏ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯨꯄꯥꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯄ꯭ꯔꯣꯃꯤꯁꯇꯤ ꯇꯧꯔꯣꯏ, ꯑꯗꯨꯕꯨ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦ꯫ ꯅꯪꯒꯤ ꯂꯩꯔꯤꯕ ꯀꯅꯦꯛꯁꯟꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯐꯣꯜꯁ ꯑꯦꯂꯤꯒꯦꯁꯟ ꯇꯧꯔꯒ ꯀꯁꯇꯗꯤ ꯐꯪꯕ ꯂꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯃꯩꯔꯥꯕ, ꯂꯤꯒꯦꯜ ꯄꯦꯄꯔꯁꯤꯡꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯁꯅꯥꯗ ꯑꯦꯇꯤꯆꯨꯠ ꯎꯠꯀꯅꯨ꯫ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯌꯥꯔꯤꯃꯈꯩ ꯅꯤꯡꯊꯤꯅ ꯂꯣꯏꯅꯧ꯫ ꯑꯦꯅꯤꯋꯦ, ꯍꯛꯆꯥꯡꯗꯣ ꯍꯥꯟꯅ ꯀꯝꯄ꯭ꯂꯤꯠꯂꯤ ꯐꯅꯕ ꯇꯧꯈꯤꯁꯤ, ꯃꯗꯨ ꯉꯥꯏꯅ ꯉꯥꯏꯅ ꯂꯤꯒꯦꯜ ꯄꯦꯄꯔꯗꯣ ꯂꯣꯏꯅꯕ ꯁꯤꯜꯂꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯔꯦꯛꯁ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯆꯦꯗꯨ ꯂꯧꯈꯠꯇꯨꯅ ꯄꯨꯔꯛꯂꯒ ꯃꯥꯒꯤ ꯕꯦꯠꯀꯤ ꯃꯅꯥꯛꯀꯤ ꯗ꯭ꯔꯣꯌꯔꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯔ ꯗ꯭ꯔꯣꯋꯔꯗꯨꯗ ꯌꯦꯡꯂꯒ ꯅꯨꯄꯥꯗꯣ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯌꯥꯝꯅ ꯇꯞꯅ ꯍꯣꯟꯊꯔꯛꯂꯦ꯫ ꯂꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯟ, ꯀꯔꯝꯕ ꯍꯥꯟꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯤꯕꯗꯤ ꯉꯝꯂꯣꯏ ꯈꯜꯂꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯤꯠꯌꯦꯡꯗ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯕꯤꯅ ꯆꯤꯌꯔꯗ ꯐꯝꯂꯒ ꯂꯥꯏꯖꯅ ꯃꯆꯥꯒꯤ ꯆꯥꯛ ꯁꯦꯝꯂꯤ꯫ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯉꯝꯗꯦ, ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯄꯤ꯫ ꯃꯆꯤꯟ ꯃꯆꯥꯗꯣ ꯄꯦꯗꯣꯡ ꯄꯦꯗꯣꯡ ꯉꯥꯡꯂꯝꯕ ꯊꯣꯏꯕꯤꯗꯣ ꯃꯄꯥ ꯎꯕꯗ ꯆꯧꯀ꯭ꯔꯤꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯊꯥꯡꯒꯠꯂꯤ꯫ ꯑꯩ ꯄꯝꯃꯣ ꯄꯄꯥ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯃꯆꯥꯕꯨ ꯄꯝꯃꯤ꯫ ꯋꯥꯗꯤ ꯉꯥꯡꯗ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯊꯣꯏꯕꯤ ꯃꯆꯤꯟꯕꯥꯜꯗꯣ ꯄꯩꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯄꯄꯥ ꯅꯪ ꯑꯩ ꯃꯤꯁ ꯇꯧꯔꯝꯅꯤꯅꯦ, ꯃꯃꯥ ꯑꯐꯠꯇꯕꯤꯅ ꯑꯩ ꯄꯨꯔꯒ ꯆꯠꯂꯤꯅꯤ, ꯑꯩꯅ ꯂꯝꯕꯤꯗ ꯀꯞꯄꯗꯣ ꯃꯥꯗꯤ ꯇꯥꯁꯟꯅꯗꯦ, ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯗꯧꯅꯤ ꯍꯥꯏ, ꯑꯩꯅ ꯂꯣꯟꯅ ꯆꯠꯈꯤꯕꯗꯣ ꯅꯪ ꯁꯥꯎꯕ꯭ꯔꯥ ꯄꯄꯥ? ꯁꯥꯎꯒꯅꯨꯀꯣ ꯑꯩꯉꯣꯟꯗ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯃꯆꯥꯒꯤ ꯁꯥꯏ ꯃꯔꯨ ꯈꯔ ꯇꯞꯅ ꯅꯥꯀꯣꯡꯗ ꯌꯦꯞꯁꯤꯟꯕꯤ꯫ ꯏꯆꯥꯗ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯏꯆꯥꯅ ꯊꯥꯡꯅ ꯊꯤꯜꯂꯁꯨ ꯀꯣꯛꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯁꯨ ꯄꯄꯥ ꯁꯥꯎꯔꯣꯏ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯪꯉꯥꯏ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯣ ꯄꯄꯥ, ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯀꯀꯥ ꯔꯣꯀꯤꯒ ꯂꯨꯍꯣꯡꯗꯧꯔꯦꯕꯣ꯫ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯆꯤꯝꯕꯥꯜꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯁꯣꯝꯗ ꯆꯥꯛ ꯁꯦꯝꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯤꯕꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯄꯝꯃꯤ꯫ ꯃꯃꯥꯅ ꯀꯔꯤ ꯍꯥꯏ ꯊꯣꯏꯕꯤ? ꯄꯄꯥꯁꯦ ꯑꯌꯣ ꯅꯥꯔꯤ, ꯄꯥꯝꯕꯤꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯂꯥꯛꯑꯣ ꯆꯥꯛꯁꯤ ꯆꯥꯔꯣ, ꯄꯄꯥꯗꯤ ꯉꯥꯏꯍꯥꯛ ꯋꯥꯠꯈꯤꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯗ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯊꯣꯏꯕꯤꯕꯨ ꯄꯨꯔꯛꯇꯨꯅ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯑꯉꯥꯡꯗꯨ ꯃꯊꯟꯇ ꯆꯥꯖꯒꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯑꯗꯨꯝ ꯇꯧꯕꯅ ꯃꯊꯟꯇ ꯄꯤꯖꯩ꯫ ꯉꯁꯤꯁꯨ ꯌꯨꯝꯗ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯕꯗꯨꯅ ꯊꯣꯏꯕꯤꯒꯤ ꯁꯔꯨꯛꯁꯤ ꯌꯥꯎꯅ ꯄꯨꯔꯛꯄꯅꯤ꯫ ꯃꯩꯔꯥꯕꯗꯤ ꯒ꯭ꯌꯥꯟ ꯃꯝꯂꯤ꯫ ꯉꯁꯤ ꯂꯥꯏꯖꯅ ꯃꯥꯕꯨ ꯊꯣꯏꯕꯤꯗ ꯋꯥ ꯉꯥꯡꯕꯗ ꯄꯄꯥ ꯍꯥꯏꯗꯨꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯤꯕꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕ꯫ ꯃꯗꯨ ꯑꯆꯝꯕ ꯋꯥ ꯅꯠꯇꯦ, ꯃꯥꯕꯨ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯏꯕꯦꯝꯃꯅ ꯀꯟꯁꯤꯗꯔ ꯇꯧꯔꯤ ꯇꯥꯛꯂꯤꯕ ꯋꯥꯍꯩꯅꯤ꯫ ꯃꯥꯅ ꯃꯪꯗꯨꯅ ꯂꯦꯞꯂꯤꯉꯩ ꯂꯥꯏꯖ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯂꯦ꯫ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯂꯥꯛꯂꯒ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ,
koi khara haura male yingbada yam phasatre Mairabusu ningsinglaktuna makhutna chimbal waida paisilli chumna asum leibada chaina phaudrabusu pot amada kuina paisinduna leibadi anabado oishinba wagadabana Mairaba koi kakpa phau ngamdre madu khangmana sanaibi mana tapna makha tarai Yambung changbiro ai washroom da leisaramge Wahaidu hairaga nupido mang thaduna gam thokre Masu yare haigi khanbani adu Rexna hairambatu ningsinglaktuna tathi tawba matawdo utlaroige khalli chak chari ba thoibi da yinglammi machana nokmi yinglambado obada Mairabusu noi Masu tung inaduna washroom da changakle nupido yamna khangna sasat puthoi mahausa haukiba matamdasu sanaibe mana asumna hek tawi Mairaba wa ngangdana leiramba chair amada phamthei nupidusu wa ingangda phat changsilaklaga angauba towel ama nupadu ingak samdet silai mani inagna changsilakpa aduda Mairaba sor haipet thinglaga mamaidu nakal amada onthoi sanaibe ma wa ngangde masado handokpasu tawde inagna leplaga saving cream do lamduna mamaiduda tapna tairai Mairabagi mamitna mabu yingdribadu ubada mathaudu tawna hairai Yambungdi kulai kuchu oirasu koi hoba phazaba nupa lei adubu nangdi phazade chamarak haikrabani hanasu Yambung ngamdri hairadi yaiphabada kakhanbasu yari nupadu hozaktada yinglei Manang phamlaga nupiduna nagna leptuna yinglibado miting ani mitchanei sanaibe ma khazaida paidaba khutto tapna khomthorei aduga nupadugi lumangi mami sami leiriba dakfam aduda tapna pairaklaga hairei sida sudakpham Yambunggi hakchang sibu dakpham mayamgi haurakphamla Mairaba khumde matang aduda khumlakte Michana ruba aduna mabu atopa taibang amada laihan kiduna hairei sanaibe magi masamda munna yenglaga sambu aduk telhanba nangna samsangmado ai pami khangma natra sanaibe mamamon noi aduga taplap hairei nangna pambagi kakpani aina samsangmado Yambungna pami khangbagi thawaina tena kakpani Nupadu hina ahin mamato ulagte gyan tari haibagum makok takna nomlei nupidu sumichana rambado toklaga razor paiduna tapna mathaudu hawi ngasidi masu ipaiduna leite nokmi wari haurei thoibi se Yambunggi copy ni chak chabusu Yambung dongna chai pamjaba mathelsu Yambungga mane tumbasu Yambunggi moongda Yambunggi amuba pisum sini thoibida paliba pisum daso thoibigi matang oibana Mairaba nok fet tawduna tai koi dusu langkak tahawba maramna loshilakle sanaibi masu taweng macha ma lauduna taithokpa hawi wari dusu makha tarakli Yambung bu TV da okibadagi thoibi se Yambung ubada kappi ngarang su ahingda Yambung kauraga kappai aibu nungsirabasu Yambung bu hena nungsiba male khangde aigi wakhalnara adubu masina ima ichagi wa oire adubu thoibina leirabadi aisu tung ilai indabasu yade adubu Yambunggi apam dasu tapham thoi thoibina ningai tawrasu angang leibada uncomfortable oiradi ai namdana pokhige Mairaba nokningdana noglei thintaramda masu pakhumpirai wahangdu soire thoibiga leiradi ai uncomfortable oiba nate isana egi comfort ni mapa yaudana hinglakpagi chumna aibuna hena sonba oiramgani maduna hekta nangba nungsidaba nate adubu sidagidi thoibi se ai mama yaudana amuk lenba tamba dabani nangi absence to aina menkhatpagi matam amuk yaurabani asi haiduna nupado hawalakle
ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯁꯅꯥꯏꯕꯦꯝꯃꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯂ ꯍꯥꯏꯔꯤꯕꯅꯤ ꯈꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯂꯨꯍꯣꯡꯕ ꯅꯠꯇꯦ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯃꯆꯥꯒꯤ ꯈꯛꯇ ꯈꯟꯗꯨꯅ ꯑꯄꯨꯟꯕ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯪꯂꯥꯟ ꯄꯥꯝꯂꯕ ꯃꯍꯥꯛꯅꯤ ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯌꯥꯃꯨꯛ ꯆꯨꯝꯂꯕꯅꯣ ꯈꯪꯗꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯗꯕꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯇꯥꯡ ꯆꯥꯕ ꯃꯤꯀꯨꯞ ꯂꯥꯛꯂꯔꯣꯏ ꯈꯟꯅ ꯆꯠꯄ ꯍꯧꯈ꯭ꯔꯕ ꯃꯩꯔꯥꯕꯕꯨ ꯈꯪꯀꯧ ꯀꯧꯏ ꯌꯥꯝꯕꯨꯡ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯅꯥꯏꯕꯦꯝꯃꯅ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤ ꯄ꯭ꯔꯄꯞ ꯆꯪꯉꯛꯂꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯄꯄꯥ ꯆꯣꯀ꯭ꯂꯦꯠ ꯈꯣꯛꯑꯣ ꯃꯃꯥꯒꯤ ꯕꯦꯛꯇ ꯌꯥꯎꯔꯝꯃꯤꯕ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯇꯣ ꯊꯥꯡꯒꯠꯂꯛꯏ ꯃꯤꯠꯆꯥꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯃꯆꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯄꯣꯠꯁꯛꯇꯨ ꯎꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯃꯤꯀꯨꯞ ꯑꯃꯇ ꯆꯣꯟꯊꯔꯝꯗ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯛꯅ ꯂꯩꯔꯝꯕ ꯃꯩꯔꯥꯕꯅ ꯍꯥꯟꯅ ꯌꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯀ꯭ꯌꯨꯔ ꯗ꯭ꯔꯥꯏꯞꯇꯨ ꯇꯥꯛꯃꯨꯜꯂꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯇꯨꯡꯂꯣꯝ ꯊꯪꯕ ꯈ꯭ꯋꯥꯡꯒꯤ ꯁꯔꯨꯛꯇ ꯌꯦꯞꯂꯝꯕ ꯃꯥꯒꯤ ꯅꯣꯡꯃꯩꯗꯨ ꯐꯠ ꯁꯠꯇꯣꯔꯛꯂꯤ ꯑꯗꯨꯒ ꯃꯇꯣꯟꯗꯨꯅ ꯃꯩꯔꯥꯕꯒꯤ ꯂꯥꯏꯕꯛꯇ ꯆꯞ ꯆꯥꯅ ꯇꯝꯃꯤ ꯁꯅꯥꯏꯕꯦꯝꯃꯒꯤ ꯌꯥꯡꯂꯕ ꯈꯨꯠ ꯎꯕꯗ ꯃꯩꯔꯥꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯑꯇꯣꯞꯄ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯥꯒꯤ ꯅꯣꯡꯃꯩꯗꯨ ꯇꯥꯞꯁꯠꯂꯒ ꯅꯣꯡꯃꯩꯒꯤ ꯊꯧꯔꯕ ꯃꯇꯣꯟꯗꯨ ꯁꯅꯥꯏꯕꯦꯝꯃꯒꯤ ꯉꯛꯁꯝꯗ ꯇꯥꯞꯅꯛꯅ ꯊꯝꯃꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯃꯇꯥꯒꯨꯝ